Paulian Hopkins high belay Marina NGT na National Green Tribunal in a Tiger Dota Tamlakiba, a thing ba, a do humanitarian Mayokani, me and Changminaba KUKI group Amana UN Detection Crab from Sida, Paulian Hopkins of say Manipur, Anoba Lengana, political settlement Lama, Purakna Honaga the Habits Niazi, political settlement Lepsica, no side to Kirania Meritum Tambi, Carigino, Monopam, political settlement Zicarino. Thodopa issue laibnate ko Iran tongnagiba adugi matungda ko rally chapada moi AK-47 pirate chapa 56 pirate chapa mayam ugre yu mai thab laigre root ko si kai no abse manungda phummaga lairba jalengam gi issue mayama koi khangna wafum ngaktini aduna handak thindilak matang sida ko UN daga chi igre kaina hai wafum lai aduga Manipur gi anoba lengangna political settlement purakna hona ga Manipur anoba lengang na haisi manungda ata anoba lenga ama lakpa yabagi hoi across hajikti president rule lady bani aduna Manipur gi anoba lengang na political settlement purakna hona ga den magi microblogging x ta thagar papotu hoi naro thodang da ko torga phone ko ne da swai dani Manipur gi anoba lengang na political settlement purakna hona ga den ba mana thamning of zikai nen khan bikirani mengda Touching Hagadi Makona Lao Kongton was the Indian Constitution, the Ayaba late separatist movement, Namatan, but other Napoleon, how keep the mastermind or the Modu Upile, Tamina, Makona National Green Tribunal, the Taliba, CHC, Makona, Lick with the Hagada Tongana Pau, Kangamadagi, Madugi Posi, Tongana Makoin, Hapta, Marigi, Matam, Lauracanda, Masi Toga Laki, Poto, Aroi Boina, Masi, Equi, February, Tarikiano, or Yevini, Maduida, Equi, 2nd February, the final hearing, High Money, 2026 Masi, Torani, Harko Posida, India ki law si India ki manung da chadabani aru India ki mapana India ki law da kut sinjala pa yabai poch loi phana UN da thangat kera amada thangke krai chalu ki body amada lawning ba laru so makoi descendant of Israel kan masana haijabani madigi poch da ekoina toru poch la le ekoi ta sengna haraga di jalangam project ki manung da northern states ki mase thugara ki chalaga Myanmar ki jaga khar lok chalaga then koi ki Bangladesh khar lok chalaga makoi ki tongan ba madugi kano state ama country masem na bhotar ba masage ba tongan ba legislative power aduga madugi tongan ba lengak sasan masem na bhonar ko potugi manglando tekthare haibu mayek sengmani adana masagi makong masana thangyan chat ba masana tongi usa masana thara keminar koi poto jiti ura abani na madugi poto da makoi yararoi maramdi masigi potsi lambi si yamna secret oiba road ni aru illegal oiba makoi business mayam tawba poni adana masigi illegal immigrants mayam am posalak pada masina gate amasu oi haiba poto koina mayek sengna khangba ngame aduna khangak paduna madugi potse ngasi the government of India na hana koina panelist mayam amna si horok pada irang horok pada gi nadraga atopa topa mayam amna laurga lakiba pot mayam singse masi puwari ga sagona raga lerekta lambi ni aduga yadaba potni reserve forest ta ekoi Forest Act kari yauri adagi Wildlife Conservation Act kari yauri masina environment kari shoali haiba pot mayam singse sab chaba madugi legal sanction lahungdaba without any legal and environmental procedure ainga either but then either statutory or approval mayam lawdun ta kaira ko horposida ta seng na haraga di handak Delhi gi mifam da ina chai jagi do thadau ni ai de kip ge ni ai di man ai actually jet aina chum example pijam ni sumani yaw borong ni makoi yaw bodo aduna masi makoi che punishment soidana phangani aduna ngasai constitutional and legal means to punish all related concern mayam singse masi piro kai ba pot warep singge tarakbi yaina adudi 1951 da chanaramba 1956 da mutat kraba 2003 dagi amu ngasigi chanaba hon gi ba aina political blunder haijaba poto ai mami ngotha panjarwai masi matam dugi lenga kansen kanano loi khangbani Manipur thugai bana kanano Manipur kaning bana kanano lebak nungsiba kanano lebak nungsidaba kanano lebak nungsibagi maikhum opiban kanano kathokpa haiba pot se chinda haira kanda thabak on tawbungam dabana kanano kai bje hauji loina khangar wa phung ngata ne sidaisa ekoina ba sida party gi maming pan mi maming palruga haiba sing haina ba hodar ko mayam da machum saba kaina he haiba adugi potda ekoina haijeri je machum ji ka wain sab jano machum saba je krai dagi haudur ko wahaino kana na sara kana madu machum chai hair jano hauji ti aduni Manipur da machum jaru ka main jano ko di chani ne ka ba tam je ka adu thijum jaba mayam ama yam phajada wai mamang ta je kai ga phamina haido thijum jaba mayam ama political blunder tholiba mayam singina political blunder ne haiba ko na hai singina ngasi lewak si yon thokko lewak thugai ba lewak kayan ba prajamiam wahan ba pot oir matam sida haujik su still la kadra 2027 gi election gi yenga thabak tongno man ba mayam ama atana report mayam si yam ikai ni ngai ni sisina ekoi praja ekoi gi mistake like haibna te ai ta ji ki xyz ki mayam gi mistake yaudaba te ekoi ne ekoi gi miut matik saba
maram chaba lebak miyam gi praja miyam gi awaba mayam kokthong naraga puba ngamgadaba law khangba constitution nei nagadaba natraga ikoi gi rule of process and conduct of business of our koi kano hai tare Manipur legislative assembly gi ikoi gi respective assembly sigi oiba masigi rule of procedure and conduct of business se ningthisna nei narakanda manungda kari yauri ikoi kari tobum thoi first and foremost duty as an elected ikoi kari no togodab se as a legislator as a lawmaker madudi to protect the dignity of the house maram ni kari no to protect life and property of common people ne haiba se ikoi elected na masing asidi khangba mi masing yamdre then adagi ikoi photo ka pa meeting bagi natag any adumba sumba before the mamang tharaga photo ka no khona ba sumba adagi assembly tawkana maning na phamaga uiba no mute assembly yaudaba wafam mata lewa ki oba natraga maram damgi constitution mai ki constitution assembly ki oba purpangam daba then hujik no magi maning han badong ngasi lewa lambi thongi connectivity ki any xy ta ngasi di urupai fiam da la iba potse kanana thon mano adu ta ga ekoi miyam na khalluriba miut ne aibado ekoi paisa khara chairaga khongba lupan khara kolaga taseng aduma business motive mind da sendong khatangi yenga kanda madung migut ne na tholokiba mi mayam dugi ngasi de khoi gift ni ngasi thoiba ngasi phangiba mayam ama Manipur da trama thorak chu boina president rule ngasi khoi na mai onri se masina ni haiba se khoi ngasi di ningsingba dakar oire aduna ekoi di swaida ekoi taseng na haragadi migut singina migut ama oina thabak toroktraba migut ama oibai kari no ekoi na tawgada bas then constitution na piri but division of powers khaito oga executive ki legislature ki judiciary gi na lerma pota aikoi legislature se sina khwaigi top most phamma kanda aikoi na law sema kanda aikoi gi leiba judiciary gi oigera aduga jarjena aikoi gi legislature aikoi gi oigera natraga aikoi leiba pot mayam singse masigi executive oigera mayam singiga punna aikoi yosabi makong ahum saraga leibak singak pa leibak ki thodang lobu mathau tai haibase kaugre ngasidi makoina ka gra matungda tasengna praja aikoina su elected mayam sida pubu thamo ngamroi doba demand mayam mama hek makoina yahurakpadagi tawbagi mong amada hainabi natraga lebak miyang mi oidore haigari torokpa posina su lebak si yon thokpada lebak maning hanbada chawkhat lamjen yaudabada den ngasidi irang porokpada mating pangchanum na habse akoi praja yabam tri maramdi vote lepkada mi ma leragadi mangone paisa nirugadabni imung manung awaba lanjan gadabani mana yadraga magi against wanganga da chatrakpa tasengna akoi ki life ta ngasi phawda ai constituent assembly atraga topa jaga da akoi tasengna elected ama on leading da sima tawbiyo sima tawbidi awde si haibase ngasi akoi thamba leite adade akoi praja miyam akoina tasengna akoina khali wakanji tasengna loina chumne haibnate akoi ju kege ne yumbi ubadon ngasi di panelists amado na ngasi di target no wanga thangat pidana Manipur gi saknai ra social activity ka ji bute akoi sometimes ikai ba phawi maram de akoi di kege ne yumbi oibugum bani aduga sigi se aina kege oijaba targa su aina thamjari wakal je ngasi de akoi makeup thokmina se elected mayam masagi mathau tawhonsi tawdaga chingthoga warak pa yai logi matungina adadi kamain tawbutai akoi makoida sel ni bachatkumji makoida sel thadarangumji elected oini makango sing elected oina ningthina khanbisi khallakanda makoina constitution provide toiba for safeguarding the citizen of India, for getting our fundamental rights, Madugi Mayamdo, Madu Loina, Changa, Chilo Ching, the Panga Wanabada, I call you Isagoiba, I call you right time, Munkatan Kangmado, Madukatan Oigumji, I call you duties Karino, I call you responsibility Karino, Hibas, I call you Hana, Masakang Equin Ishana Tongdang, Lojaba Kangba Matotai, Hibase, Kanji, Nadragadi Equio, elected Singse, I Magi put Mamang the in a Magi Canochen Bigini, then I know Mangona Baton. Ay isagi karmada ay hanlaman like tabgi kanoda sorata natra ay kanogi luhong da ay soistida natra imungi thogdok thokpa usokwa sokta baton tawda lakte na wala na mungangba ko adagi amuk kanoda baton laikai amata magi constituent assembly dugi manungda magi but nipu natraga nipu gi matak tantra konthai matak laireng khalo madugi de misi mina natraga thogdok wathok karma deba karma sida no moda baton tara dagi kun tha lakba adugumba elected sing da yarongani madugi bot mayam do thungna ba chatna ba khona ba Madugi popang pina bukona ba then huji mayamama ekoi rinan ekoi yamna legendary ekoi kano haitare ekoi Manipur gi artist manungda yamna respectable oba ekoi yamni kai khumna jabe kona ngang adigi dum sugumba mayamama da thogdang sumang lila da cinema da film da isai nongmai ibada drama mayam yorok tamon narendra ningo mana han adum haibani khone jo highlight
ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯏꯚꯟ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯗꯦꯕ ꯀꯔꯃꯗ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯁꯦ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯕ ꯀꯥꯏꯅ ꯇꯧꯕ ꯄꯣꯠꯇ ꯑꯗꯨꯅ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃ ꯇꯧꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯨꯝꯕ ꯗꯤꯕꯤꯖꯟ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯔꯛꯅ ꯍꯣꯠꯅꯕꯗ ꯂꯣ ꯃꯦꯀꯔ ꯃꯌꯥꯝ ꯑꯃ ꯂꯦꯖꯤꯁꯂꯦꯆꯔ ꯃꯌꯥꯝꯁꯤꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯂꯣ ꯑꯣꯔꯗꯤꯅꯥꯟꯁ ꯕꯤꯜ ꯃꯌꯥꯝ ꯑꯃ ꯄꯥꯁ ꯇꯧꯔꯒ ꯆꯠꯅꯅꯕ ꯍꯣꯠꯅꯔꯨꯅꯕ ꯇꯧꯔꯀꯥꯟꯗ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯗꯦꯅ ꯊꯤꯡꯕ ꯀꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤꯃ ꯃꯥꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠꯇ ꯂꯥꯛꯄꯤꯗ꯭ꯔꯁꯨ ꯑꯩꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯂꯥꯛꯇ꯭ꯔꯁꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯂꯥꯛꯄ ꯂꯥꯛꯇꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯨꯕ ꯃꯊꯧ ꯇꯥꯗꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯒꯤ ꯑꯣꯏꯅ ꯃꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯃꯥꯅ ꯇꯧꯕꯤꯕꯗ ꯃꯥ ꯃꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯖꯁꯅꯨ ꯃꯥꯒꯤ ꯆꯍꯤ 5ꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯨꯝꯁꯤ ꯃꯥ ꯀꯌꯥꯝ ꯇꯤꯡꯊꯣꯛꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯇꯣꯂꯣꯞ ꯃꯌꯥꯝ ꯑꯃ MLA ꯑꯃ ꯑꯣꯏꯔꯛꯄꯗ ꯐꯪꯉꯤꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯗꯨꯝ ꯃꯥꯒꯤ ꯄꯦꯟꯊꯣꯛꯆꯁꯅꯨ ꯑꯍꯦꯟꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯕ ꯈꯣꯠꯄꯒꯤ ꯄꯣꯠꯇꯁꯨ ꯃꯥꯁꯨ ꯆꯪꯍꯟꯗꯅꯕ ꯑꯗꯒꯤ ꯃꯥꯅ ꯇꯥꯟꯕ ꯌꯥꯗꯅꯕ ꯑꯆꯨꯝꯕ transparent accountable ꯑꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯇ independent ꯑꯣꯏꯅ ꯃꯁꯥꯒꯤ free mind ꯊꯕꯛ ꯇꯧꯍꯟꯕ ꯃꯊꯧ ꯇꯥꯏꯅ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯈꯪꯂꯛꯇ꯭ꯔꯕꯅꯤना ꯃꯈꯣꯏꯁꯨ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯅꯤꯔꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯒ ꯍꯧꯒꯠꯂꯒ ꯑꯩꯁꯨ MLA ꯑꯃ ꯑꯣꯏꯅ elected ꯑꯃ ꯑꯣꯏꯅ minister ꯑꯃ ꯑꯣꯏꯅ ꯑꯩ ꯀꯃꯥꯏꯅ ꯀꯔꯥꯏꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯀꯔꯥꯏꯗ ꯍꯨꯔꯥꯜꯂꯨꯁꯤ ꯀꯔꯥꯏꯗ ꯌꯦꯐꯧꯕ ꯌꯥꯏꯅ ꯈꯟꯕꯒꯤ ꯄꯣꯠꯇꯨꯅ ꯂꯥꯛꯑꯀꯥꯟꯗ ꯃꯥꯅ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯄꯩꯁꯥ ꯄꯥꯏꯔꯝꯗꯕꯗꯣ ꯚꯣꯠ ꯀꯥꯔꯛꯄ ꯇꯥꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯈꯪꯗꯦ ꯃꯥꯒꯤ ꯗꯥꯏꯅꯥꯃꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯈꯪꯗꯦ ꯃꯥꯒꯤ ꯃꯌꯥꯝꯁꯤꯡ ꯂꯦꯞꯁꯜꯂꯛꯑꯦꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯅꯤꯔꯨꯕ ꯑꯩꯈꯣꯏꯗ ꯄꯤꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯃꯥꯒꯤꯁꯨ ꯃꯗꯨꯒꯤ ꯇꯥꯟꯖꯟꯅꯕ ꯍꯣꯠꯅꯕ ꯃꯌꯥꯝꯗꯣ ꯂꯦꯞꯍꯧꯔꯀꯥꯟꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛꯇꯗꯤ ꯊꯕꯛ ꯇꯧꯕ ꯉꯝꯗꯕ ꯃꯗꯨꯝꯗꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯂꯩꯉꯥꯛꯄ ꯑꯃꯁꯨ elected ꯑꯃꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯦ then first and foremost duty of an elected karino to protect the dignity of the house and that is to protect life and property of common people ngasi ngamakte aduna mapandagi changjalakba adugumba poppy planters natraga drug mafia cartels narco terrorists singna paisa chaban drug tagi natraga any atop illegal means talakba potuna paira kanda ngasi paisa mayamduna adugum paisa da mikaba aikoi any community any puruki maitai oibe ai mayang oibe ai natraga pa maitai bangol oibe any pot am ojesunu madugi pot mayam da paisa chong thadara kanda leibak se thugai na honor pot thugai bagi pot mayam yalakpada ngasai paulilan hawkip naga UN chatle ka ai pot singdo yamna komna supreme court chatkera UN chatkera swai da mire mayam am fagera paisa da mika mayam pagera line farkana leibak thugaiba leibak ta santi lehendaba aluga ikoi swai da rule of law lehendaba constitution gi adugumba mamai da amubu kali taiba democracy gi wahan thok laitaba democracy gi mamai da amubu kali taiba helakpani hare de lawi aduna swai da any KUKI tribe Paulilan kanano Paulilan gi mapa kari oi Paulilan karam matam na Manipur sang e ma kamani any KUKI type ta Manipur kara imno then masigi pot mayam da ngasi makina open no ngasi separate kari gi pami bano aru Manipur kari gi maset thugari bano Manipur gi singilam kari gi kolak pano Manipur gi singilam da kari gi ring road chemakanda aron ba thabak thorum mayam sathari makta phongna muk hena madugi pot funding kanan tori madugi pot krai gi approval lawi adu lo yawdrasu lo laitrabasu adum lo si makoina semba makoina haiba waina no mai chingjor matonda sembada innocent sing da tariba kaman prajamiyam singi prajamiyam ichilong mayam singse masigi poto kihan khangalaga makoina oiba haigadamne haiba wada makoina thilakpa punglon gi matungina jagoi chanba makoina thaba chabi gi matungina chalhanbagi pota laiba se karai dagi lakpano kamaina thingsige haiba se masi only India gi ladiba law India gi constitution provide toriba pot mayam ama sigi posin tawba ngamgani adra masigi posit tawbagi pot ama satarak poduda upai leitadana taseng ikai khangdagi kangkorpa then sirim dagi khongau kaina ahalaman hainaba adugi matungina makoina tawi putri kawi karoi ni ching chokpa then huran ba matung da maiding bagi pot torok pot man ba mayam orambado ngasi di huran matung maiding banatena aseng bai da makta ekoi sab khaira ka dore lo na sab ka dore haiba kirak podagi madugi pot chen bane lawi adana mahang UN chen gera krai da chen ge kanada wakat ugige India gi over lo di India manung da chanai adu chanari ba pot mayam singse ekoi ta sengna lo si ta sengna haragadi masigi punishment se yam exemplary roba punishment mayam ama sungba culprit aduga sumba hura kari haitare huran bagi niti chatpa then aduga katup karan tawba mapu saningba habitual liars na taga parasitic nature oiba ngasai any mogi jagam ta salurga masai mayum saningba sumba pot mayam singse ngasi president rule leading ai matumda ekoi national highway de ngasi thingiba then ekoi irang ji horphom oigirba Anglo KUKI war centenary gate Anglo KUKI war 1919 report ngasi kari gi muthataba then ekoi gi thangjing gi lai
khubamda ngasi yam maroi ba pot sida ngasi kari gi cross yun jalakba ngasi kari gi governor na madu changhalani harakpa thabak oina pangthop ngamgodra ngamoidra leiriba then national green tribunal da kokomi tro kanoki January ki tarik kano tarani thoida sigi pot IDPs ki matang nga si thomjalan hagba pot mayams da makok chi ngaw dana pubungam dadana taseng haragadi madugi pot da hui ngaw bodona lambi da leiba straight rock hai tare adumba barking dog seldom bite taseng yamna khongon buhi sikande aduna madugi potudi lambi da lebe straight dog company makoi chena ain lojai aduna adugi potuna mafam marang khangdana lambi da chatluba angaw ba maga manado shorokpudi logi thong thilakanda logi matungina angaw borangna angaw bo thamamda then lalamagana lalambagi thokta criminal or criminal oina then atopa pot mayam dana madugi matungina haina logi thong thinba horokpasida ekoi ta sengna haragadi masigi posita sengna factor agadi thongjina hangdokki taragadi aikoi se mafam chana hoijallaga amuk hanna lengba yarodo mongda leigedore aduna masigi potse adumba atopa tongan malemgi oiba miyam mayam mamangda aikoi amuk aranba pot amana puthoga utchaiba hobo yabra yenge aduga masigi swaida national gi thakta state level gi thakta chairamba potchidi aikoi ngasi maiti ba hore na na parliamentary hawkipsna maduki urigi event ta program gari na tali ismai thamjani